Mapa Yaona Angang Yonbada Chennabasing jail Youkhre. Pokpada ngairiba angang ama mama khanghandana yonthoklamagi maralda police na faduna police custody da leramba ahum ngarang Imphal West ki chief judicial magistrate na jail da thajinaba khangankhre. Police custody da leibagi matam subaga loinana bail da thadok minaba lakpa wakat court na reject tawraga jail da thajinanaba khangankhra miyoising adudi yonthoklamlaba angang adugi mapani haiba malom tuliyaima Hawai Raudagi Yandrembam Deepak Chahi Kungamari Laikai Adumaktadagi Sarang Them Ongbi Sandiarani Chahi Nifuga Manga Amadi Nurse Oibi Thangwaiban Hizam Laikai Dagi Thaudam Mona Chahi Kuntraga Manga Ne Miyoy Ahumadu Ngarang Police na Court Puthoroke Yonthokraba Angang Adugi Mapa Deepak na Phongdorokpani Haiba Wafam Paladuna City Police ki Investigating Officer Yaona Court Pikat Kibar Report Amana Hai Mahak Amadi Mahaki Nupi na hoki bachahi 2020 da makhoi gi ani suba macha adu Yonkhre ahum suba macha adu poktringaida mahak amadi mahaki nupi na ngang adu poklaba matung da lupa lak amaga lising yangkhai dagi lupa lak ani phawbada Yona na bawa khana ki baga loina na sandiara ni bu contact tawki haibo wafam ayogi report adu da palle covid pandemic na maram oiduna thonglon khraba BT road ki unity daycare clinic ta nurse oina thabak tawrambi Monana Pongdokpa Wapam Paladuna Ayogi report aduna hai Yokpa Yaba Angang Ledabadi Pau Pibira Uhaina BT Rota Pharmacy Tauba Bung Kauba Mana Mangonda Haida Kibalai Angang Yonbagi Tokdok Asida Police na Fakraba Sandiara Nisu Mangonda Angang Yoki Haiba Lairabadi Pau Pibira Uhaida Padagi Handak Yontok Yonshin Tauriba Angang Adu Pokadaba Nong Mawatlingaida Bungda Monana Pau Piduna Angang Adugi Mama Mapana Lupa Lak Ani Makai Pami Haina Kangan Ki Haiba Wapam Ayogi report adu da palle bungna angang leigadoriba miyoi singdagi lupa lag ahum lauraklaga mahak masana lupa lising yangkhai lawgani haiba wafam khangalaki hainasu monana police ta phongdokhi haide bungna lupa lag ani makhai piramlaga angang pukhibani amadi mangonda monada lupa lising kun piramkhi haina palladuna lupa lag ani makhai do sandiara ni da sinaki haiba monagi wafam su ayogi report ta palle Sandiara ni na lupa lak ani makhai ge manungdagi mahaki waina lupa lising yangkhai amade angang mapana hana laukiba lupa lising manga amade delivery charge lupa lising taraga manga khaidoklaga lupa lak amaga lising marefu angang adugi mapada piki haina report aduna phongdokle angang adugi mamasu angang yonbagi case asida senai haiba wafam police ki report ta panbaga loinana mahakti angang pokpa kuidribana Yamna kanna wahang pahong tawbagi phibam chadri hainasu report adu da pallaki haire angang adu de Assam gi Kasar district ke Vinakande part 1 da leiba matai manaw amana yoklamba thengnabaga loinana city police amasung Jiribam ge child welfare committee na thavak lokhalakpadage sinaraktuna hauze Jiribam da leiba children home amada thamle case asida atai chenaba miyoi sing thoglakpa yaba amade mapung phana thigatpa mathau taribana senabani hariba miyoi singna tharakpa Bail the Thadok Pina Bahijarak Wapam, court na reject Tauraga, Thasigi Kuntraga Matoi Pauba judicial custody da remand Tauduna Zel the Thazin K. December Kuntaret Ki Ahing Nong Yaidage, total shutdown di Kongjang, Sangsil Lagane, Demand Committee. Mita Yamasung, Maitai Singbu, Schedule Tribe Ki List Chalhanaba, Hogsig Ladiba Government Asina, Center the recommend Thad Babu, Yaning the Bapongdokuna, Narang Schedule Tribe Demand Committee Galonana, Wankai Kuna Wamasung. Soibam mayai lekai gi miyamna citizen club ta wakat mifam chathakhrei khongjang aduga mari lainana demand committee gi general secretary ke Bogendra Jit na haikibada maitai mitai singbu schedule tribe ki list ta chalhanaba sarkar da recommend thananaba taksillabasu thabak oina pangthoroktabadagi tha asigi taraga tarukta miyam gi oiba mifam ama pangthoktuna khana neina khrei loinana mifam aduda tha asigi kunga taret phawbugi manungda mitai maitai singbu Schedule Tribe ki lista chalhanabagi recommendation center da thadaba taravade December 18 ki ahing nongyaidagi December 19 numidang wairam pung taruk phawba Manipur pumba total shutdown gi khongjang sangsinanaba warep laure masida miyamna mapung phana support tawbeyo maitai mitai singbut schedule tribe ki lista chalhanduna constitution gi oibangak lo piba khaktana yellow purup asi kanba ngamgani haikhe citizen club ki advisor Mahendra Nauremna haikibada Sahi listing ani henbagi puwari laizaba maitai mitai singbu schedule tribe ki lista chalhanaba sangsiliba khongjang asida citizen club na mapung phana sogatle maitai mitai singbu schedule tribe ni haibada aranba mata yaudraba mitai khunai ase laingak asina namthanabagi damak khonariba thawong sing ase yaning dei
नागालैंड की अफस्पा लौथोंगनबा सेंटर तक्सिनबा हाइना असेंबली की अखनब मिफमना वारेप लौख्रे नागालैंड की मोन डिस्ट्रिक्ट की मनुंगचना लैबा वोटिंग विलेज एरिया था असिगे मरी अमदी मंगादा आर्मी अमदी असम राइफल सिंगना मिचम तरागा मरी हाटखिबगी थौदोक अदुगा मरी लैनना ngarang चथगिबा नागालैंड की इमरजेंसी असेंबली मिफमना स्टेट असिदगे अफस्पा मरु फंगना लौथोकनबा सेंटर तक्सिनबा हाइना वारेप नख्रे मिहाट असिगा मरी लैनना मतिक चाबा ऑथोरिटी ना मियामदा सेंगदोरकनबा अमदी मिहाट असिगा मरी लैनबा अचुंबा वायल अथुबदा चथहनबा हाइनासु वारेप नखे ngarang numit chupa ama changna chathaki ba mifam aduna oting mihat amadi armed forces special power act 1958 ki matang da kupna khanaraba tungda point manga yauba resolution amasu lauke lamdam asidagi afaspa lokthokpa asina army gi mihat mipun hanthan bada natana naga gi lisang sina chatharakliba political issue asigi waroshin purakpadasu chauna deputy chief minister suwariba bjp gi lusingba y patron na assembly mifam adu da phongdokhe Assembly मिफम अदुदा सरुक याखिबा नागालैंड की चीफ मिनिस्टर नाइफियू रियो ओपोजिशन लीडर सुवरिबा NPF की लुसिंगबा TR जेलियांग न चिंगबा मसक नाइबा मियोई कयाना अफस्पागी मरुमदा सिक्योरिटी फोर्सिंगना स्टेट असिदा चथरिबा मियोट मिनाई मिहात मिपुन रेप न चिंगबा थवोंग कया असिबु अकनबा मवोंगदा यानिंगदबा फोंगदोक नखे हंदकता वोटिंग द थोकिबा इंडियन आर्मी की कुनमाथोई सुबा पेरा कमांडोना दिसंबर मरीदा मिसम तरागा हुमदोई हाटखिबा अमदी मथंगी नुमित दिसंबर मंगादा असम राइफल्स ना मिचम अमा हाटपगा लोइनना मियोई कुंथ्रागा मंगा असोक अपन नंगनखिबगी थौदोक अदु अकनबा मवोंगदा कंडेम तौखे हाउस अदुना मोन डिस्ट्रिक्ट लरिबा मियाम अमदे सिविल सोसाइटी सिंगदा पुक्निंग फाथना लैविनबा अमदे मिहाट असिगी अचुंबा लंगला लंगजिल पुथोक्तुना मारा लैबसिंग मियाम खंगना सैराक पीनबा लैंगाकना संगसिलगलिबा थबक थौरम सिंग असिदा मपुंग फाना सौगत पीनबा अपील तौखे CM की खोंगचट बॉयकॉट महाई यानखिद्रे डिस्ट्रिक्ट खुदिंग द मॉडल विलेज अममम सेमगतलगने चीफ मिनिस्टर तांखुल महाइरोई लुपसिंगना ऑटोनोमस डिस्ट्रिक्ट काउंसिल बिल गमरी लेनना चीफ मिनिस्टर नोंगथोंगबम बिरेन की खोंगचट बॉयकॉट तौगनी लाउथोकिबदु महाई यानखिद्रे बॉयकॉट तौवी हाइबगी ममी अमा फावबा तादना ngarang उखरुल डिस्ट्रिक्ट के लुंगचोंग माइफै ब्लॉक की मनुंगचनबा तैनेम विलेज द मियामना हराउ तयामना ओकपगा लोइनना Outreach program da Chief Minister Nongthongbam Biren saruk yakhre mafam du da CM na police outpost bank SDO BDO office amasung one stop center ama sangakhre district administration ukrul na sinduna LM block office complex ta pangthokiba thauram adu da Chief Minister N Biren hai Manipur gi district khudingmakta model village amamam semgatlaga nei masina khungang adu makha tana saukhat lambi da purakna ba honari bane khungang saukhatana Manipur saukhatle haiba yaroi उखरुल डिस्ट्रिक्ट की कचाई विलेज ना चंप्रा पुथोगली बासिगी येंगलगा खुल्लसिबु मॉडल विलेज ओइना सेमगतनबा लैंगाकना प्रपोज तौरे हाइना चीफ मिनिस्टर ना मखा ताखे आरोइबदा ताबिरिबा पुमनमकपु थागतजरी।